ngasi Imphal Talkative mayamda thamjagadoriba wari asi lairaba bikhari hanuba amagi warini. Nungtigi ayuk khudingi hanuba amakhakna lambida bikhari oiduna paisa nirami. Makutta tengkot ama pairaduna mi khudingi paisa hanglammi amadi mateng nirami. Adubu mateng pangbibagi mahutta akoibada lairiba singna lakna birami usit piramde. Mayamna mabu angawbane khalammi amadi mateng amata pangbiramde. Hanuba adu mayum laijadaba mi amadi natti adubu mahak sel paisa yamna darkar di oirami. Kana amata nati khangde kari maramgi mahakna lambida chatlaga bikhari oiribano haiba. Nongmadi hanubaduna bikhyaniba chatlingaida sakhangdaba nupa amada tusankirami. Hanubaduna maram sunglei hek leitana sakhangdaba nupa aduda aihakpu ngakpiyu ai soire haina haijarami. Sakhangdaba nupa aduna hanubaduda sauna yenglaga he angauba amuk hana aigi lambida yelakanu haina lauraklami. Hanuba aduna sakhangdaba nupa aduda munna yenglaga tuminna thoroklami. Chahi kunmuki mamangda mahaki nungsiraba nupi kainakhrabasu hanubadugi amata ngairaba machanupi adudi kanba pamkhirami. Hanubadugi machanupidu chahi kunithoi surakpa matamdagi thamoigi anaba amadagi hospital layengduna laikhirami. Mahaki machanupi adu makha tana hinge hairabadi machanupidugi heart transplant tauba yamna darkar oirami. Aduna hanuba adu paisa yamna darkar oiribani. Atopa thabak mafamda thabak taujage haina changjarurabasu mahak ahal oibanina thabak amata phangkhide. Mahakna thabak mafam kayada thabak pibiyu hanna hajarurabasu paisa thokpa amatadi phangba laikhide. Maram asina mahakna lambi sorokta bikhyari oiba chatlibani. Heart transplant tauba haibasi paisa sel yamna changba operation amadi oiri. Adubu hanuba adu ninghannaba kauba leitana kannadi honajabani. Mahaki machanupi iduna mapagi mataudu ubada operation tauningba fau poklamdi. Nongmadi hospital mamangda hanubaduga mamangda thengnakiba sakhangdaba nupa aduga amuk thengnakhirami. Nupa aduna hanubaduda nahaksi kadaida noma thengnakhre haina hairaklami. Hanubaduna munna yengladuna hapta muki mamangda lambida thina chaibiramba hanubaduni haina khumlaklami. Adudagidi nupa aduna mahakna ngangkhibasing adu hanubaduda ngangpiyu haina haijaraklami. Hanubaduna mi khudingmaki pukning wakhal nungaitaba adumak leibani aibudi waraudeda haina khumlakpaduda nupa adu mamittagi khanghoudana pi sentharaklami. Nupa aduna tha 3-4 muk sure ayak thawai nungaitana leiribase haiduna makha taraklami. Nungtigi laibak thiba daw yadaba thamoi kaiba hele hainasu makha tare. Nupa aduna mahaki nupi asi hospital asida yamna kanna naaduna leiri. Mahak kanba ngambagi shakti mayukta leire haiduna thamoi sokna hanubaduda hairaklami. Adu tarubada hanubaduna aigisu ichanupi ama hairiba hospital asida leiri haiduna wari pumba nupa aduda lirami. Wari singdu tabada nupa adu mahaki nupi kanba ngamdrabasu hanubadugi machanupidu kanba ngamnaba achangba sel puthokani haina thajaba piraklami. Hanuba adu ingak ngakre amadi yamna haraukirami. Anauba asa amaga loinana doctor gi manakta changladuna operation tawnaba haikirami. Machanupidugi sel punamak leijarabasu akaknaba matam amada heart transplant tawnaba donor amadi darkar oikhirami. Harauramba maithong nungairamba wakhal adu mangkhirami. Makokta makhut haptuna kapkhirami hanubadu. Nakal amaromdana sakhangdaba nupa adugi nupi adu aroiba matam yauraklami. Donor leitre pau tabadagi hanubaduda hairamba kauba leitana sakhangdaba nupa aduna hanubadugi machanupi dugi heart transplant mai pakna tawhankhirami. Asumna lairaba hanubadugi machanupi du kanba ngamki. Operation mai pakle tabada hanubaduna hatu cheladuna nupa aduda matau karamna kadaidagi heart transplant tawibano haina hanguklami.
ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤ ꯑꯃꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯪꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯍꯥꯔꯠ ꯑꯗꯨ ꯍꯅꯨꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥꯗꯨꯒ ꯚꯤꯈ꯭ꯌꯥꯔꯤ ꯍꯅꯨꯕꯗꯨꯒ ꯌꯥꯝꯅ ꯆꯦꯠꯄ ꯃꯔꯨꯞ ꯁꯥꯅꯈꯤ꯫ ꯗ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ: ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯋꯥꯡꯕ ꯑꯅꯦꯝꯕ ꯈꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯅꯔꯕꯗꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯗ ꯎꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ? ꯑꯗꯣꯝꯒꯤ ꯀꯣꯃꯦꯟ, ꯐꯤꯗꯕꯦꯛ, ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ꯫